अहानबदा हौजिक फाउगी मरोइबा पाउसिंग पिजरी मणिपुर हाई कोर्ट ना तुरेलदगी नुंग लेंगोई पेकपा थिंखिबा अमदी सिनमी सिंगना खोंजंग संगसिनखिबना सीमेंट अमदी योट योरिबा दुकान सिंग थोंग लोनबा यावनरे सेकोन कया थबक लेबनरे Health and Family Welfare Minister L. Jentukumar na Thawal Wang Matabada Laiba CMO Complex 10-bedded Ayush Hospital ama Sangaduna Miyamda Kusinakre. Amadi Kaisampot Laimazam Laikai Community Hall da Hayeng Maudagi Singmi Isil Inaw Singna Puthokpa Anaw Apet Sing Jon Gadauri. Kurumzari Times of Manipur Nungtil Pau Miang Tabi Punamakpo ARUNBALA Tarana Oxari, Hosik Fobi Maruba Pauxing Miam da Sandona Pizari. Mahosagi Kul Kahandana Tabnanaba, Manipur High Court na Lamdamasiki Turel Singdagi Nung Langway Pekpa, Thinkiba Asina, Maram Oraga Lamdamasida Yum Sariba, Nauna Yum Sananaba, Taurang Tauriba, Mui Sing, Amadi Saukat Taurangi Tabak, Paikat Liba Mui Sing the Su, Nakoinana, Soba Sainama Piri. Amaromda Nung Yot Cement Yoliba Dukan Sing the Natana Sex Hariba Second Kasu, Posit Hantabana Maram Oraga, Karbar Tauriba Mui Sing, Kokta Kud Hamnare. Hiramasigi matangda Tom Tibina Fangba, Paugi Matung Inadi, Hosik Lamdamasida Lariba, Sekon Ayamana, Mamangda, Tha Amada, Chek Gari Cham Rom, Yolamba Adu, Hosik Atuki Matik Hantare, Sekon Ayamana, Naunasek, Sabagi Tabak Level Hairi, Amaromda, Infalgi Tongan Tongan Mofum Singda, Cement, Amadi Yot Yonba, Dukan Kasu, Posit Pagisang Hantabana, Dukan Thong Lonba Fawi Yaunore, Punumak Asiki Achoba, Maramdi, Manipur High Court na Turel Degi Nung Langway Pekpa, Thinkiba, Amadi, Nung Langway Pekpana, Mapung Oiba Sin from Oiduna Hingliba, Sinmi Singna Kongjang Sangsin Kiba, Madugi Matakta, Mapalam de Nung Langway, Lamdamasida Pusilakpa, Tinkibanani Hairi. Health and Family Welfare Minister L. Jentukumar na Thawal Wang Matabada Laiba CMO Complex 10-bedded Ayush Hospital ama ngasi sangaduna miyamda kusinakre ngasi ge Ayush Hospital sangabagi thoram aduda Directorate of Ayush ki Director Dr. L. Promila Devi Thawal gi Chief Medical Officer CMO Dr. N. Jentukumar Singh amasung State Ayush Society Manipur gi Member Secretary Su Oiriba Directorate of Ayush ki Additional Director Dr. Y. Lukoi Singh na chingba saruk yake Directorate of Ayush Lampelpot amasung State Ayush Society na sinba ngasigi Sangabagi Thorum Aduda National Health Mission and HM Thobalgi staff saying nurse amasung asa worker singna sarugyaki Thorum Aduda Mahaki Warol Piraduna Minister L. Jentukumar na hai Matam Amada Ayush ki Dr. Singh asi second class talaiba oina khanarami adubung asidi Ayush system asi mapung fana maning tamba oire Medical Science of Indiana su MBBS tambada Ayush pu subject ama oina yahonanaba khangan kiba laikre hojikti Ayush amadi allopathic asi amana amabu mateng pangnaba machin manau amagumbani maram masina matam amada miyamna Ayush ki doctor amadi homeopathy ki doctor bu doctor ra haina khanarba wakhalon adu aranbani animak miyui bagi haksang fana thamnanaba amadi miyui bagi haksangi anaba layangnaba system ngaktani maram masina aikhoi khudimakna animak chap manana respect tofam to e haike Lalu bagi tabu mana? Asina ayam mesti doktor ni. Sini semua pidi doktor ada. Kami happy kerja umur ni semasa. It is erroneous. Jangan orang orang puni atau masa semua kerja. Hadu orang. Ayam makai bawa. Miri bagi hakkan mana bagi dalam. Miri bagi anak atau mana pun lagi dalam. Miri bagi pi macam dia tu kalau kita mungkin sistem materi apa ni amat. Macam mana orang tu. Behir ayam macam mana tu. Handak sahigi oina maugi anau apengi mahai marong amadi hansang napi puthokpa horakpagal loinana hayeng July gi tang kuntrada kaisampa laimazam laikai community hall da ahanbu oina yongadari apunba tata diai tara mangada gina kun fawgi changda lakadoriba maugi pothok sing asi Imphal amadi masigi akoibada lairiba miyam punamakna leiba lakpiu haina coordination committee mau market ki chairman Vesi mauna thamlakli government piri se supermarket da lamfel supermarket da pi mafam se adu khara outskirt oi bigi ji customer se lagte aduna moi se amuk bag to pu challe aduna moi gi awab se government so amtang yembiu aduga moi gi khoi som gi puthok se har kya hap tabni aduna madugi moi gi vegetable mayam se
somda koi tampak da mi laiba mi na so adu pam nai aduna hojiki moi gi pothok se moi so haro harana purai adubu yon bangam du amu khan ba se yemada yam nungai tre aduna mofam se achaba mofam khara phajaba sit kadaba mofam se pibiu haina akoina haininge Amaromda lalon itiki oiba asigumba nungsibagi mari asida miyam punamakna mateng pangbiu amadi haukiba sahi 2015 amadi 2017 gi matamda lainga ki maikeidagi maugi kaithil ama sanabagi thabak paikhat pa haukrabasu ngasi phauba miyeng amata sangbidana laibasi tohanjaningde hojik laingak na pochei yonbada sitkadaba khudong chaba yengbiduna kaithil ama sagadaba adu athuba matamda honabiu haina coordination committee mau market ki convener athoba khurai jamna fongdurakli economic integrity amasung interdependency gi achetpa mari ama sagatpada miyamna su thodang lobiu haina mahakna makha takhi Impal bogda lakadori sipunna hayengi numita pot mapot thanna yauraba DI truck tara manga dagina kungumagi changda lakani hairo porase lambi asida tongan ba kanglup singna amadi tongan ba duty taramba police personnel singna disturb tawbiba makhoi dagi khoi fine loba tax lawna na hona bibagi khudong chadaba adumak mamangi thodok singda chu mayong nakhiba leire hairo porasidi apunba manipurda khundaminer be purup singi yaifana na ba chawkhot minana na bagi damangta tawba khongthang amanina masidadi karigum makhalamtagi ayetpa apan mana chingba singa lup kanglup khudingmakna amata madugi apan baje pibidana hairiba maudai purakadoi gari singa se machi tekta kaidana imphal yohola kanda imphal da lebidiba miyamda maugi pothok singa se phangana no honabada mayamna su mateng pangbiu haidana appeal simaga tawjare Mahiroi Bebisnagi Singnaningai Oiba Mihatpu Yaningdaba Fongdoktuna ngasi Seva Club amasong Maira Paibi Love Thongju Part 2 na sinduna Kanzipur gi Haijingang Supermarket wakat mifam phamkre ngasi gi wakat mifam aduda mihatpa athubada puthokpiu police amadi lengak na tumina laisinba yaningde mihatpa kankhatpa yaningde mihatpa dandi piu Bebisna hatpa da chenaba miu adu fancy tau lobu paisana lai hanba yahangumsi Manipur da lo laitrabra haina thaba pleka sing sejinapi ki baga loinana poster campaign amasu sathaki wakan mifam aduda mari lainana Seva Club Thongju Part 2 Women Wungi President Moirang Them Ongbi Sabitrina Bebisna laikhidaba numit 13 ni suraba fauba laingakna mihatpa sigi asengba langla langjin puthokpa ngamdaba se yaningde athubada mari lainaba sengna mihatpa sigi asengba thidoktuna laikhidrabagi imung manungda achumba while phanghanbiu haiki Taramathuni suraba phawbada akhoi asumba oil se puthokpa ngamdaba se sigi maramda akhoi ngasi Seva Club ki amasung Maira Paibi nupi lupsingna akhoi gi dharna asi phamjarabani dharna phammi basiga loina na akhoi na poster campaign amasu achenba gari sing habati passenger puba gari sing sidasu akhoi poster se chechari aduga hariba sarkar na su langla langjin che puthopidana asumba wahen phangjin phangan biu angang sigi maramda langla langjin khatang di wana khangan biu na akhoi ngasi gi protest ya tawjaban Imphal West Commando na ngarang ayuk tongan ba mafam kayada thiba humba sathabada aina thinkraba lalhouba luf KCP People's War Group ki active member ahum khulai kyaga kona na fare hairi faraba Kedar Singh adudi kyam gai maning laikai dagi mayang lambam Dhanabir Maitai Allies Lanchenba chahi nimfu apokpa laikhidraba mayang lambam Nobin Maitai Hainobok mamang laikai dagi Soibam Gobin Allies Ting sahi nimfugamari apokpa soibam ibosok seng amadi luang sangbam matai mayai laikai dagi taurem Ranjit Maitai Allies Nanaucha Allies Jiten sahi nimfuganithoi apokpa laikhidraba ti Kulachandra Maitai kawi hairi police tagi fangba paugi matung inna kyam gai maning laikai area da aina thinkraba lalhouba Luf KCP People's War Group ki mioi khara laire haiba akaknaba pau ama fangbadagi Imphal West ki Deputy SP Operations Amarjit Lamabam amadi Deputy SP Commando Moirang Them Abit na Luchingba Commando Team amana sangsinduna thiba humbagi thabak sathabada hairiba mayang lambam Dhanabir Maitai Allies Awang Allies Lanchenba hairiba mioi asi faba ngamkibani mahakpu wahang pahang sathabada haidorakpadagi makhatana Hainobok mamang laikai amadi Nambol area da makata na thiba humba sathabada Soibam Govin Allies Ting amadi Taurem Ranjit Allies Nanausa Allies Jiten hariba mioi anesi phagat pangam khibani Ranjit ki mayumdagi police na .32 pistol ani magazine mari kapayariba .32 round 12 amadi mobile phone ahum recover tawba ngamkhre
Penthokpa yaudana punsida nungaiba ngamloi haina Happy Life Foundation Manipuri General Secretary Huidrom Suresh Kumar na fongdokre ngasi takhelda leiba Fambilok Sindrel Amusement Park ta pangthokpa loop asigi anirak suba Foundation Day gi thorong ki nungi oiba warol piraduna Suresh Kumar na khunai asida leiba mioi kanglo asi isa ge takhanduna hingadaba natte mioi masen amaga mateng pangduna hingnaba matamdata sakhotpa khunai ama oirakpa ngamgani haina haiki bagi journey ni trip ni ngasi thengnariba ngasi unariba akhoi pulliba sumaina akhoi amuk future phangidaba su yai aduga akhoi life ta tungda kari warakate haibasu akhoi na hojik jingma karim ta akhoi khangba nate adu iba taragadi samasida leminariba akhoi singse amana amada khajik tang mateng pangnaragadi akhoi jam nungaina akhoi punsi je lenmin ba homin nagiba yagani haiba wafamduda Happy Life Foundation haina thonsi haidana member mayam manaraga adumaina lepchakhibani Hojik pawge maraktan aten break amatang logjari Manipur ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom ki leijariba sanada yauriba alloy amadi elements kayagi chang marik chumna accurate quality amadi quantity galoina na khanganba ngamlagani lamjingba jewelry na pijariba khudong chaba asi lobi ho adom gi sana adu sengi natraga sengde haibagi chingnaba du kokhanbiyo akupa marol gi damak lamjingba jewelry da lengsinbirao Lamjingba Jewelry, good quality is our priority. Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass physics, chemistry, biology and English 50% in aggregate. Manipur gi mahiroi singgi oina entrance test yaudana direct admission tobiba yagani. Subnataki seat taramanga khaktani. Akupa marol gidama contact tobirau Educare Zone near Bosem Babupara, phone number 60090622261, Natraga 87940262277. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai, Pangai Road, Imphal, Manipur. Note iski oina ihan hana Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayengma college cha lakpiduna admission to bihoro akakna basikni. Break matungda mayam amuka hana taram nokchari Hozai gi Rampur da laiba Manipuri Parisat Sanglenda ai balup Assam Hozai na punna lairik taret phongbugi thoram ama pangthokre lairik sing adudi laisom golaf ki khongjom war nonglei ama manglan ani lamdam sida Laibak sida Thangjam Amar Angomgi Saihau Saidam Puya Chinglol Mapal Wangmadasu Yumnam Renukagi Chamlaba Thamoi Amasung Ai Baluf Assam na Khomjin Balairik Inungi Thaja Singni Thoramaduda Thaudam Baba Tombi Sanskrit Pandit Moirangthem Khelemba Sastri Sahitya Bhusan Laireklangpam Shruti Kumar Laitonjam Nila Dr. Asarani Kaisam Hemchandra Amasung Sivasagar Borhat ki Mutum Ongbi Bandana Sarugyaki Thorom Aduga Mari Lainana Saireng Saidinaba Amasung Isai Nongmagi Thoromsu Pangthoki Thamoy Nungdagi Itihas ki Laimaida Amadi Manung Sanna Oiba Magai Punamatagi Singlaba Akoi Sagai Dagi Singba Marola Sijagi Bani Asigasiga ina Matayronda
Maitai Manipuri Randa Samna Izabani Ayhake Sedemase. Aduna Mayam Panamaki Pung Sogopo and Aiva Lipse Toxerapani. Aduna Ayamatamda Kona Komjan Bawari Masagum Basering Munasim was a Koya Pungui. The Koilam Lamsida Lady Ba Miam Sida Sokona Messiah some opinion Aiva looking my gidegi Adudi Ibu Pabu Nainabu Highway 8 Tamjeri. Lamdam asida aying asagi khal kaitharagliba si kharadang oirabasu fahanabagi pandamda Rural Youth Development Organization RYDO Sarangpat Maning Laikai gi miyamna sinduna club asina konba mafam singda usara chamnga hena thabagi thoram ama pangthokre thoram aduda club asina konba mafam singda leiriba miyamna tholaktuna saruk yakhe. MS Film Production na puthokpa Isadi Manini haina mingthonba Manipuri digital film ama ngarang haunabi matung inna board release tawkre thorom aduda Film Forum Manipur ge President S Mangoljau Changangai Jila Parishad ki member Sinam Marjit amadi Ingudam Rajen na chingba singna sarugyakhi thorom aduda wanga khiba Sinam Marjit na Manipuri film bu atopa state singi mamangda pamna yengnarakpa si sauthok sei haina phongdokhi film asigi producer Ningthaujam Mala Kumarina film asi lamdam asigi artist singbu pukning thogat piba amadi Manipuri da film puthok pagi sang nem tharagliba asida kharada orbasu mateng oina na ba haiduna film asi puthok sabani haiki Manipuri imagi pampak sida Manipuri zati gi kumlagliba film sina entire notice date mafam kharada aduki matik la pakanda aikoi gi film si yore eko kaina khanjaba kanda akoina harau jaba numaiba akoina phongduk sei hai film si soidana yamna nungaiba yamna phaba film ama Manipur leimai ga sana oigani na mayam punna yeminar kanda film si ba phapata mayam suggestion tawbiu masi yam sengwa phamne tasengna haibada film yengbagi changdi hanadagi yam kitana te yam thi ina handare maromda kaya smaina subnagi ticket lupa sam piraga bok yengbada ware hajikse aduga puthokchariba khoizu tasengna haibada ware haidi film yengbagi chang walabanina adu masi karigi oidongno dudi tasengba ijo hambo oibanina kaya thoina di khangre. Kumapan Suba All Manipur Shooting Competition 2019 ngasi Khuman Lampak Laiba Shooting Range ta Hodokre Thoramaduda Commissioner YAS Art and Culture Science and Tech KFNPD Bobby Wycombe IAS Social Worker Bikram Huidrom General Secretary Manipur State Panchayat Parishad Amadi President Manipur Rifle Association M Rasandrana Maruibas Miyoi Singh oina saruk yakhi thorom aduda shooter sing amadi guardian sing kayana mapung fana saruk yakhi competition hogdokpagi formal function hek loibaga official practice session pangthoktuna ngasidagi hogodoriba competition asigidamak shooter sing na sem saba loikre thorom aduda tom tv ga khanana sanabada Manipur Rifle Association ki President M Rasandrana hai handak Commonwealth Games ta shooting lokthok laga atopa event ahum half kani haibasi live activity amadi National Rifle Association of India na yaningdaba utuna se thakiba leirabani amadi makhal makha kayagi yaningdaba utkani amadi shooting masana bu Commonwealth Games tagi lokthok tana ba taksin gani haike hana kone ijakiba shooting si yawdabi yaroi Commonwealth Game da haiba aduda koi support tok Indian Olympic Association da when kan amuk pressure pijani Indian Olympic Association na amuk India ki sports mantri da akan pressure madugi mathang da India na amuk Commonwealth country sing sida karigi yauroi dribno maram piu haidana maram di shooting si lokthoga moi ban ahum hapsing gani haina khoi pok tai madugi ding na khoi nuai tab saduna asa khitang tawi madudi akhoi gi India ki pressure se soidana khoi gi Commonwealth ki organization committee na tabi gani haina asa tawi aina khanbada khoina summa palomna sana jarak pada sum Delhi oigera Pune oigera achauba Delhi na khwaidagi chawba range oidoneba India manungda ada khoi sigadi yam phajana khene haitai migi lamdadi electronics hoina computerized tawbo inu lemak hapeba adi kagino da international level sana rakadona dur hape khoi sidadi adugi facility do lai tabanina akhoi ni ju ken tawjaba ngamjade haidi akhoi na fana pamjaraga ju hena level do best akhoi best bizaraga ju ayar pada akhoi gi atmosphere khenarak panina sana basu ngamjarakte ba aduga migina coach oina coach ki fazana facility je fazana leije akhoi gi namo coach se leitabanina khara adugumba da awaba khara phangje akhoi isana su dum phangjare chahi ani ahum sida
नागालैंड की अर्काकोंग असेंबली कॉन्स्टिट्यूएंसी की नागा पीपल्स फ्रंट की यूनिट की मखाद लाइबा पार्टी मेंबर पुनमक बीजेपी दा याउख्रे बीजेपी दा पुनसिनबगी थौरम अदु मकोकसुंग डिस्ट्रिक्ट की चुचु यमलांग खुंदा थांगजा नुमिता पांगथोकपा बीजेपी मेंबरशिप ड्राइव ता पांगथोखिबनी हानगी मिनिस्टर ओरंबा अमदी नुक्लोतोसी लोंग कुमारना लुचिंगदुना एनपीएफ की थौमी पुनमक बीजेपी दा याउबगी थौरम अदुदा नागालैंड की बीजेपी प्रेसिडेंट अमदी हायर एंड टेक्निकल एंड ट्राइबल अफेयर्स की मिनिस्टर टेमजेन इमला अलोंगसु सरुयाखी अलोंगना थौरम अदु पुवारीदा इदुना लेहरगदबा अमनी हाइना फोंदोखी मेघालय की हानगी स्पीकर ओरंबा दोन कुपुर रोयना लाइखिदबदा मेघालय गवर्नमेंट ना नुमित हुमनी स्टेट सिनबे थुंगना अवाबा फोंदोकनी हाइना लाउथोक्रे लाइखिद्रबा दोन कुपुर रोय की अरोइबा मथौ मंगम जुलाई 38 पांगथोकनी अमदी मसाना महाकी पोक्नफम सेला खुंदा फुंगनी नुमित असिदा गवर्नमेंट लोइसंग सिंह कोर्ट सिंह अमदी महै लोइसंग सिंह हांगदनबसु खंगहनख्रे ngasi ayuk phone ki ba pause singda kari kari maru iba pau yauri bage habdu ma'am pun amok khangminase Lamjingba Times National Viral Hepatitis Control Program hogdokre Hepatitis kumjalisingani ga kuntra fawda mutanana ba pandam thamli Jayant Kumar Manipur da hangliba hostel boarding ayamba fibam saramdre Standard Robot ki wathok CBI da sinanana ba thabak lokhatle Clay Khongsai Sangai Express Hector lising yang kai gataruk hau hulaga mangle Hector lising kun low panba yadre Karnataka Taraga Mari amagasu disqualified taukre BJP na lusingba government ki thazabagi sangyeng ngasi pangthokadabani Village Chief Hatpada Sizinabani Singnaba Nongmai Fagatkre Hepatitis ki Model Treatment Center Poknafam Manipur yauna Himalayan State Singi Oiba Conclave Pangthokre Environment ngak senbagi damak Himalayan State Singi Green Bonus PU haina demand taukre non local giming da job card sarga MG Narega gi sale laukthokre JBA numit tarani gi investigation report khanghalabadi asiba haksang lawgadawri SIT semduna investigation sathari mathau tarabadi atopa section sing hapsingani police hepatitis lying naba RIMS amasung Jenims ta health minister na model treatment center hangtokre Huen Lanpao Laingak na baby tsunami sigi investigation report July 18 fawada fongdokadabani JAC Baby tsunami sigi case CBI da sinakre IGP Literature gi lamdadi hauzik fawada Mahakabi Hizam Anganghalna athoibani Professor Zodachandra Sanasam National Highway 38 semjinduna hanagi matawgum lambi faunare MPS officer singi final seniority list High Court na Suspend taukre punsi isel tambangamde wakal sauthokpa tamgadabani Santi Kumar Naharol gi thaudang baby tsunami sigi matangda sarkar gi investigation report tang 38 gi manungda fongdok hananaba warep laukre Karnataka gi Yediyurappa sarkar gi thazabagi sangyeng mangoinana MLA taragamari disqualified taukre TDC na Courtland manaki landslide ki fibam yengsinkre amuk hanna landslide thorakpa yabana NSIDCL na mityeng sangbiu Ranjit baby tsunami sigi matangda thigananaba CBI da case submit taukre Sana Laibak prepaid meter yakidaba consumer singdagi company na thagi tax tauraga laure phan leite haiduna company na prepaid meter leidaba sahi ahum helakle mahairoi nupi masa ama sikhibagi semkiba JSC sakthok hankhre Police ki investigation report July 18 fawada miyamda fongtokadabani kaithel pikpana film puthokliba sing khudong sadaba mayoknari Dimapurdagi pusilakpa laingoi haidokre Isel Express Baby tsunami sigi mayokta miyamgi mifam pangthoktuna tongan ba warep sing lawkre laingakna asumba puthokpa ngamdrabadi emsuda sinau numit nini gi manungda puthokke Peter Laishram Baby tsunami sigi case CBI da sinakre warden ani fare SIT semduna investigation kupna sathari Clay Khongsai Tilkang na sandokpa layeng singdagi ngakthoknaba lamtu sengkre TDC na ziri lambigi landslide thokriba mafam hakthengnana satuna yengsinkre lambi satpa yare school sing punsin bada cook sing thabaktagi laukthok piganu Iraibak kumjali singani ga kuntra fawbada hepatitis muthanana pandam thamli hepatitis na narba singna lotsinduna thambiganu BJP gi MLA singi marakta apen penda lairibasi mapung faba majority fangdabanani Rajen nan local gi mamingda job card sarga yamlaba senfam lauthokre
Loislakpada maruiba paw amuk hanna pijari. Manipur High Court na turel dagi nung lengoi pekpa thingkiba amadi sinmi singna khongjang sangsin kibana cement amadi yot yoliba dukan sing thongron ba yawnare second kya thabat lemnare. Health and Family Welfare Minister Kumar na Thawal Wang matabada laiba CMO complex ta 10 bedded Ayush Hospital amang asi sangaduna miyam da kusinakre. Amadi Kaisampa Laimazam Laikai Community Hall da Hayeng Maudagi Singmi Isilinaw Singna Puthokpa Anaw Apen Sing Yon Gadauri. Hausikki oinadi Manipuri paw matang sida loijare mi eng tabiri punamakpu amuk hana khurumjari.